Kuki lalaubasinna na thwai hinglabadi hankhro hairakpadagi laumising labuktagi sengkhanarakhre. Imphal East ki manungsa na laiba lamlai kendra gi thamna pokpi khulda ngasi laumising na lau suduna lairingaida. Kuki lalaubasinna na thwai hinglabadi hankhro haina chengkhongdagi laurakpadagi manak nang na lau suramba mioi kaya kiduna masana pairamba khusukulai hundoktuna labuktagi kakhanarakre haireng. Thaudok asi ngasi ayuk pung 8 khara helakpa matamda thamna pokpi lampak mayada laiba Mai bilok amasung veterinary maninggi labukta miyamna thabak suduna leiringaida mafam adudagi meter samaga yangkhai chanirom tamak lapna leiba singkhongdagi kuki singna laurakhibani haire me ahumdagi kanglupki irang asi hek haubadagi hairiba sing ase kuki khulai paiba singna makhoigi bunker sajinduna laikhrabane haujingna anakpa singkhongda kumtharaklaga makhoina amuk laisinduna laurakhibane thaudok thokliba mafam adudagi Irap laptana meter sani chahum lom tamak lapna na leiriba thamna pokpi lampak ke community hall dasu central security forcing leiriba ne